Hello, mayam amazing Bible prophecy minister taram na uksari ngasidi maruaina aigi mamangda thagat khiba video miracles ade angak pa pangthokpa amsung anaba phanba asigi maramda kanagumba ichnaw kharana comment khara pire haireba comment adugi maramda ai khara samonoina aina reply pibangamda bagi samonoina reply oina pijage maruaina masida maruaina Sabat Sunday gi maram su khara yawe aduga aina ngang bese Bible da yaw ta bida pangang bagi mong da khara jaire adu comment do paraga ikhoi yengminase ahan bada ikhoi isho da patna tawse sarga da laiba ipa isho yam thaga sare ngasi ipa isho aigi video miracle amsung anaba phanba haidiba si topic asigi maram da ikhoi gi subscribers sina kari comment pirakpra haibadagi maram da ina pakhom Bible go epa pakhom khara pijagani masida nahana bo pibiu aina ngang khudimona ki aningbo gi matung no hanbiu tare besina usunda su asumba tugi matung ina chatuna phajana khangba ngam bhaib tu hanbiu prabhu jisu gi mingda khurumjari amen hoi screen da yengbiu ahambada google hairiba gi nungsiraba subscriber sina asumna hai ojagi channel se tabada yam nungai hai masigi dama koige brother gulubo haningali tan thagatsari adugo mana masida idebaje protection da denomination kya lai asigi maramda mana high protection aibje kaino khangdre prithvi da denomination je asuke mating masing haingam dana laikre lising mari gi maya adwai da laire aduna nakoina masing maramda khangge hargadi ekoina google gumba chat GPT gumba da hangasu num tholakane masi malare aduga ai je kari denomination no haina hangbire ai mamang da sai jagre ID 7-day Adventist ni ID koi 7-day Adventist denomination church adugi manung da chale ado aina 7-day oigera aina baptist oigera denomination gi wafam de amarom da tokpa yai adu boi koi di bible na haibado adugi matung ina samina se mayuron da igina genesis da igina phongdok pi phawbada shastra na kari haibado adugi maramda ikoi bible da samina se denomination yengum se denomination oina ikoi kanbi gidaba nate bible na haibado adugi matung ina kanbi gini haibase sida ai haijare aduga mathangi comment da aina anaba phanba amsung miracle asigi maramda haibada yamna nungai mangonda koigi brother asida nungai taba phawbo male ado mahaki comment sing ai khara parake mahaki maming je pabam thoktre nangna halleba versing du chanabra yengu hai sida ko adu makha jong parake makha ju mingonda bible verse panghai da haiganu bible di ekhoi gi sulai bible duna haibado karino habje asigi maramda man hai sida mai mathangda mu yengsi ko man sum haira khoje thangja numit haiba natte makoigi hai sangna pajaro atai ju paba yabani ko atoi padre amuk sida bible sukhang dana nangna haliba versing gi meaning du lali habini isnaw sa aina maroina miracle am sung anaba phanbada pi khraba versing ase aranba amata nate khoina Matthew 24:24 da harasu nakoi aigi sermon do hanna yengu masida prabhu jisu christa masamang na haibani haibadi karino hadi sasanaba Krista mayam tholokani makhoina angakpa kyamrum pangthokani habni aduna masina khandokhraba misingbu namthak tawgne habni hoje prithibida tawriba healing ni tawriba angakpa mayam pangtholibje masina healing tawraga misingje asengba bible gi achumba maheuron dagi na phongdok phibawda takpiriba bible gi achumba dugi matuina takpibra haibdu yengbiyo adu saitana su sasanaba maichaushna su angakpa pangthokani adudi shogi mi sama so angobo pangthokani adudi karambana asengmano karambana arambano haibdo koi kamai thidokani adu koina khangbatai aduga Matthew 7:21 daina 23 da ju prabhu jisu krishna masamangna haibani haidi mangonda prabhu koba angakpa pangthokpa anaba phanba mi kyamarum aroiba matamda makhoido shogi thabak tawi haina khallaga makhoi norokta satpu oigini haibni aduga prabhu jisu na ani shubha lakting mamangda so angakpa pangthokpa kyamnum leigini haibse akoina asi bible da loina make chene helabani Matthew Revelation phongdok piba 13 gi 12:13 da ju hairibdo ade protestant america na
angak pakyam khono atiadagi mai phawba norta tangeni prithibida tangeni haina hairibse angak po myam pangthokneba masina akhoi je test oigneba masina akhoi thajabra thajadabra haibdu yengneba akhoi yengba yai hairiba healing toriba mi singjina anaba phankhre haiba mi singdo amu yengoba makoina haibdo indaba matamda makhoi anabdo kamai tawgeba doctor na anaba phanbigi mongda dumai tawbra do nakhoi amungtang yengbiyo nakhoi thajadragadi ko ngaktangi oina masi apparel healing koi mapan thang ngaktan phaba saba adu kona phadaba imphana jo mayam miracle pangthoini haiduna mayam palace compound da mayam tawkhibni adu haire mi singdugi marakta kana phaba yawkhrageba aikhoi yengba yaiba aikoina aduna ne maitei mayam na ju laga tawkhibdo koina hoi angak po pangthokpa yade haiba nate adubu yengse aroi matamdadi masiguma thabakche ishorgi mi singna yamna pangthoeba adugi mahota bible na haibdo adugi matung na satkani habsne koi mathangi comment je amu yengse ko koina mocha ning thaujam mahangna kano khara sabat ki maramda in sunday ki maramda ayamba kaigino Protestant denomination china bible gi matung na chalagadi sunday ke do ngai no miyo ibna semba aduga pothaba numida se sengdokpa numida se ishona sengdokta bible sengdokta numida se kari gi ngai no miyo ibna sengba bible gi matung na chalagadi aikoina saturday je ngapum tu I haiba matamda maje hing khara kara mare mosaje aduna mahangna asumna comment pibire maki comment je mu mamina sika hana thangja ngaklamba miyoi kaya ama Judaism religion gi oiramle haiduna Sunday fellowship service tauraga Christian oirakpa yamna lay ojasu ishona nongma bap tanbiba oishinu hai oja mosa ina haijaning budi aingonda bap tahanbegi mot ojaje hana bap tabiro maramdi bible je aina haijaning budi sebok singna ishorge opau sandokpada sina khiba bible ado new testament ate akoina Matthew 5:39 da haidiba koina first Timothy 3:16 17 da haidiba shastra kudimokse ishorgi thawai hablaga ibani haidiba haije sida paliba shastra singase karino haiba matanda old testament new testament leitre aduga Luke 23:27 masi warma yako masi 27 da haibaje Yeshuna Moses na iramba lairik singdegi horaga maichok singni iba lairik sing adugi maramda ikibdo sandona ta ebne Prabhu Yesu Krishna sinaramba maichok singna sinaramba text khudima ase kadai degino haibada masi Bible degineba sinausa atuna ikoina yengadabse Bible gi matung ina aikoi yengadabneba ikoina Bible gi matung ina ko ikoina yengba haibse yam maru oeba aduna koina porsetan ichinnauni haraga akoina bible gi matuna akoina yengdragadi akoina kaidogani aidanga saimang hai ki 2 Timothy 3 gi 16 17 hai gidamni masida maroina 16 17 da habje 16 da habse maroina sastra kudi muche shogi thawaya hablagi ibni habse aduna masida hai riba sastra palipse old testament Prabhu Jesu Krista gi matamda seboxing gi matamda masi amata lairam de aba koina new testament asi lairam de aba asina aijaribje aduna Prabhu mi kamaram thangja ngalamba je Judaism gine koina 7 days singna 7 day nataba toba koina thangja ngakpa sabat thangja arakumde shogi tareni shoba sabat ngakpa denomination dam leba makoi Judaism nateba Judaism ga khoi khenabdi Judaism singnadi Prabhu Jesu Krista je makoi gi Messiah ni haina thajadeba makoi di haujisu Old Testament hairamba ceremonial laws unkakpa yaw hatpa tupa makoi gi kumai sing kudimakto taweba ikoi di tawdeba maramdi ikoi di Prabhu Jesu na ikoi gi dama cross sibi kibdo ikoi accept tawba mahak monda thajabi mapan arang kubam phami haina thajaba koi Christian denomination aba aduga ai isamaksu any Bible na haibi gi matuna mahauron dai na phongdok pibuda Bible na haibdo adugi matuna chatpaneba ikoi di Judaism chat panateba koi di shastra haibdo Old Testament amsung New Testament na haibdo in baneba oza mosa amtang Bible do prathna tawroga amtang pabiyo phajana yengbiyo aduga ishorgi sabachibu Sunday ni
nakoina Sunday ne khalaga nga ibdo Bible da ju support su yaudaba text amata su yaudaba aduda sapiganu aina haijaningi mathangi comment amu pamina siko mangna hairakpada saban ngakpa singduni Jisuna yamna thina saikhiribado matamdugi dharma gi lusingba singna Jisubu yamna sauki bagi maram adu thidokpiu haimni adu mana haining ni se masi maramdi Jisuna Pharisee singda sauribdo sabat ngakpagini sini mana haining bagi maramje sida Jisugi sebok singna thangja numita pothai Haibra Bible da kadai da phangbage yamna haining de masi social media ani sini mana je mangon da ting karab jane oi ting kabdo aina kabde na teko ngasi mo oza mosa Prabhu Jisu Kristna la amaga ju koina sabat numitse andum ngalam gani sabat kimram da andum hairam gani ai masi matang da haijage Prabhu Jisu Kristna aina oza mosa da mo hangjaning je Prabhu Jisu Kristna Jihudi aduga Pharisee singda sabat thugai bagi natrapa sabat ngakpagi maramda makoida saikiba karaida laikheba Bible text amta pibiyo mahangna haibududi masigi maram asidi Jisuna makoida Pharisee singna Jisuda maran amsi maramdi Jihudi singi matung ina makoina semba sanabi gi matung ina Bible gi nataba Old Testament gi natabida makoina sabanumita ahan anaba panbaje pamne hai sabanumita koina mana masing hega sebok singna sabdo madu pap ni haiba moroina Jisu Krista da sabat thugai begi maral siri bisingje karigi no haiba matana anaba phanbaga aduga mana koina gehu marakta chalaga magi sebok singna lambadagi gehu khara sabdo adugi maramda Prabhu Jisu Krista da chaibneba aduga Prabhu Jisuna koina Pharisee sing scribe sing da chaibidi kaino ne Bible gi takpi bagi ona taina bada makoina mebi gi sana bido shogi athang oina takpi bado adugi maramda chaibneba makogi aphasasina bado adugi maramda chaibneba aduga tight ki maramda ju makoina min phawgi tight pi hai aduna ngasi di ayamba protection indauksna tight jidi accept taweba aduga shona sengdokraba sengi magi ne haibaje tight ka sabat kaneba aduba sabatu budi shona sukemati bo pi khrabun mi asibudi na thaide fazana Bible pabiu prarthana tawbiu ishoda hanjanna amtang sarai helaga prarthana tawbi ishor karambana mise ekhona sengna nahangna ngau haibana mitu karambano haina prarthana amta tawbi ishona ozagi mai pakpa waishnu masigi dam aina prarthana tawjiri ai hoji ngasi hojiki matam asidi asoki matik yam chawkhale hojiki matam dadi Bible je khoina thining ba khangning ba do search taw gyarasu loina khoi gi khutta lai ilai laina laire thaina wai de concordance tha phak tana khoi yeng lambani ko adugi matam natare hojiti khoina Bible je khoi gi khutta laire phone da loina nangna pamba wahi adugi matuna search sabat ki maram da hachu whole Bible da sabat text ki am jawi habdo Greek ki wahi adu athina sing ba sing do loina thiba yarabani isa su khoi subscriber sing da aina haijaning budi video subi yengbiri bisnaw sing da haijaning budi khara thidokpi ko aina hoji aina ngasi ngangja gadori basidi aina question hang bane chat GPT da ko hoi chat GPT ja 100 thajare yai habdi nati adubu aikhoina thajaba yabadi aina baptist hoita de aigi baptist chummi haina khanba wakhalon da wahang do hangba taradi adu support over text me am pirakane adubu aikhoina hangadabadi according to the Bible according to the context and the Bible haibase masida hangbiroba makoina kari pakhum birakpura haibdo yengseba any question Bible ga mari lena question singje aikoina hangbiyo adu matamda 7 days singna takpusna sumbara baptist na takpuna sumbara karam denomination singna takpuna hena sumi haibdo nakoi loina khangaganeba aduna chat GPT da na ta meta AI aduga koina Facebook ki meta AI na tra WhatsApp ki meta AI da hangba yare hujiti asuke matik chawkhatleba adu aina isam samna hangjabdo question do adu ai mayam mangda thamjarake ba nakoina screen da yengbi aina hangbane did Jesus and apostles keep the Sabbath according to the Bible haidi Bible gi matung na Jisu amasung pakhon sapasingna Sabbath nga khibra aina hangbane ba magi pakhumje yengko yes hai yes screen da yengbiro text de loi pabang amoi Bible gi matung na Jisu amasung chebok singna tareni suba Sabbath Saturday se nga i hai makha da pidi ba Bible gi mayek sengla ba
evidence saki aduga context ka chanana saki pire haimne. Number 1 ko Jesus kept the Sabbath haimne. Mana maram loi pire sideda look for the section da man text en pire na khona pabiro reference da Yeshu na Nazareth lae maku chawkhalakhiba mahakpu hinglakhiba Nazareth lae maki chanabi haunabi matung ina mangna Sabbath numita synagogue ta salai aduga pai haimne. Jude sing chanabi matung na synagogue ta salaga Bible paabje makhoi chanabi ne Sabbath ngakpagi worship ki program amane sinausa aduna sida hai ayamba sigi scholar khuding na chu look for 16 jina takpudi Jesu Christ na Sabbath ngakhi habje masi yayaba ado masida hairiba mana haibani ko masida paliba custom haibje masidi kainwadi chang naina mahana hainabi ama oina tawba thabak to adubuni haiba aduna Jesu Christ na Sabbath ma ki punsing nge manungda Sabbath se muthat kiba laite hamne mahana missing da ju Sabbath ki asengba artha do tai Mark 2 ki 27 da mi gi damak Sabbath sembani Sabbath ase mi gi damak sembani aduga Sabbath ki damang mi semba nate haina masigi text asida haireba aduna miyoiba ga Sabbath ka jimur kanana hemaroi sabba miyoiba ne hena maruiba adubu sabanum ta mi ki punsi kanbaga adu Sabbath thugaiba se kanana maroi ge mi ki punsi kanbana khudamoina anaba do phan baje scribes sing Pharisees sing na masi Sabbath thugaibne adubu Jesu khna haibadi garino haiba matamda masi thawai kanbani haibneba kanaguma sabanum ta mokoi sasan sing komda taradi mokoi na lakhali kalleba adubu miyoiba ki punsi haibadi sasan degi hena maroi haibdasneba Mark 2 ki 28 jo hai maramduna Yesu Christ na Sabbath ki mapuni hai adu Yesu Christ na Sabbath ki mapu oitadi adu oitadi aikhoina Yesu khurumadi Sabbath ngaktrasu yare haiba yabraba adu yade aikhoina khudamoina Narendra Modi je India ki prime minister ni aikhoina Narendra Modi nungsiragadi adu India ki sangbidan je thugaibe yarabraba mana sangbidan ki makong ne hajen Narendra Modi na adu oitadi aikhoina Narendra Modi nungsirabni na khoi samit ma gi matung ne lagadi sangbidan de thugaira satrasu yare habra ya deba sabara se nang aibu bopi ni ngai gi dama isoga phabu mari leina ni ngai gi dama semane ba shona bopi khraba nu mineba mase khoina tawning ba tawba Jesu ning ne harga ya de Jesu na habne aibu nungsiradi if lam ki my commandment habne ai nungsirade gi athang piu habne shona pe ten commandment je Jesu na piba saba magi yathang neba mase Jesu masamana ni ten commandment Moses ta pigibse akhoi kaugum seba masini ko masi akhoi gi bor phangni ni hareba num che shona bor pi banu mini adu Yesu na saba numita anaba phale kudamoina Matthew 12 ki 9 to 13 Luke 13 si text me am lere John 5 ki 1 to 18 chahi kunthra ga ni panchum na masa sidanu leba anaba singdo phale adu matamda scribes na mongonda maran si je karino hai tadi man tha anaba phalaga saba che thugai haibneba moina sidiba maran khudimukto Sabbath ngakpagi mari leinabne scribe Pharisees na Yesuna tawriba thabakto Sabbath thugaiba adu Yesuna tawribidi anaba phanba asina anaba phanba sabanumta anaba phanba afaba tawne Yesuna ibne it is lawful to do good on the Sabbath sabanumta afaba taw kaide afaba taw haibidi mi gi punsi kanba anaba phanba se kaide haibneba adu sabanumta mahimorong hi asabdo Sabbath thugaiba nateba maramdi madu sadragadi mokoina Shogi damak thabak tawuda choktaraba mokoina madu saabdo kaishu kaideba healing was lawful showing mercy not breaking the Sabbath aina haibnate ko isnausa aina haijaribse aigi amta nate GPT na haibne mathang namu yengche sebok singna the apostle kept the Sabbath after Jesus death ishuna siraba matung de sebok singna Sabbath ngake screen de yengbyo aduga nupi singna Jesu ki masada phumningai gi damak mokoi Friday numita lakpani adu numit takre numit takibdegi mokoina thau taigadaba magi masada manam nungsiba taigadabdo taideba aduga Luke 23 ki 56 pare then they return and prepare spice and fragrant oil manam nungsiba thau sing maru marang sindo mokoina sem saraga mokoi haleba and they rested on the Sabbath according to the commandment haimne yathangi matung na mokoina Sabbath numita potha ki haimne Jesu gi matung ba nupising seboksing aduna haibne ba masina tai di cross Isuna cross sirba matung da pawa shogi saba commandment se adumi kai khumnei haibse masina tai ba
masina tai ko aduga Paul masamangdasu X17 ge tuida Paul ju mai ge hongnabi matungna sabat numita mokoi da salame sabat ahum mokoi ga shastra dagi mokoi khana nainarami ana haiba Paul nasu aikoi na ayamba Bible iribase New Testament ge saru ayam je Paul na ibni ma masamang sabat ngaiba sabat nga nu haina koina circumcision gi maramda ceremonial law gi maramda di tawba darka laitre haina mayek sengna Acts chapter 15 adigi Galatian ate larik mafam singda mayek sengna haiba sabat ki maramda pandeba kana misna haiba Colossians 2 gi 16 17 18 da maduda haibe maduda paliba sabat aina su aigi jehudi gi kumai tare ki maramda su aina haibane maramdi kumai tare to da sahi go eba sabaleba Yesu Krishna cross chiduna tinduna takpa mami go eba sabat sing lai aduneba weekly sabat na te habdo aina mamang da su video kya hijakre aina amu hijari aigi seven festival gi maram da ju hayang mathang da makha chathrak pada ju to adamu hijarake ba sideda sabat preaching to Jews and Gentiles sida Acts 13 gi 42 da Jehudi sina synagogue tai sakra matung da Gentiles na masigi waije mathangi sabata makoi da sandokpi na ba hijarame ba kari gi damo Gentiles na adoi tari nomai jinum ta sando thang num ta lao na haidi je kari gi no ba nomajinum talao haide bija lebak ponum ta dinum talao haide bida mathangi thangna su lao haije kaino maramdi makhoi je thabak su godabne sura ge hingbang kambune ba aduna sabanum tadi makhoi potha bani na sebok sing da su polo je thabak kan su adu sabanum tadi ishogi opok sando ga church ta ka bani na adude mathangi sabanum ta lakpiro na haibne ba sande numita nomajinum ta lakpi mathangi nomajinum ta lakpi haide ba mathangi sabata oina haide bo sing do makhoi da laga takpiyo na haiba aduga 44 da muhaiko masigi on the next Sabbath almost the whole city came together to hear the word of God adu mathangi sabata sa adu da leba mi ambaduna Paul gi wado taningai gi da makhoi la I hamne masina tai da saban ngai hamna tro Paul hoje mayek shena Bible da yamna ngai ba adu masida if Sunday had replaced the Sabbath Paul would have pointed them to Sunday but he did not adu mana sabat ki mota nomajin michina singi tar mana mathangi nomajin da lao na makhoi da hairam gadaw ne adu haide ba Korean da ju koina X 18 gi 4 da ju yango X harib chapter ju oja macha yara kadi X chapter 18 da pabio masida sebox na kari no miche ngakpra saban ngum ngakpra sandi no ngakpra habdo madu maram da padana khangane ba 18 gi 4 da ju haje mana sabat khudingi mana ko every sabat hamne mana synagogue ta sangaga makhoi jehudi singda sabat khudingi khana nainarami aduga makhoi je Jehudi amsung Greek ani mukto yana halame Yesu Christ gi maram da haibne aduga amuk yengje mathang da did Jesus and apostle change the Sabbath to Sunday sida GPT na harak paniko Sabbath ache Sunday da Yesu amsung magi se boxing hongi no verse in the Bible says the Sabbath was changed Sunday reflects the Sabbath the fourth commandment was abolished Bible am tan haide verse am ta yaude Sabbath se hongdo kre Sunday na mo singre aduga mari shuba commandment je mangan gere cross sibda pukre haina amata haide hena haiba aina haiba nate Yesu na hai Matthew 5 ke 17 19 moina quote tawe na khoina ishogi wan ya thang nataga mai chok sing adu thungan mangan balak panen khanganu sagam chu malam prithibi mang di power one jot or one tittle shall by no means pass from the law one jot I be khutin mamai havne masi amta mangu havne karam bano masida palije maroina ceremony law nate ceremony ni Yesu na cross sibda pukre loi khreba madu in bedar kali treba masida Yesu na hairije adu summary da nakho yengo summary da haibje Yesu na tarini suba saban nga ki masiga sengba numero ki 8 tak piki sabok sing su saban nga ki Paul na saban numta jehudi sing jenta ni da sandoki Bible da ko sandi je senge masigi mo sandi je senge na piba yathang amta laite biblically Jesus and the apostle observed the Sabbath according to the fourth commandment hai Exodus na piba fourth commandment gi matung de sabok sing na saban nga ki hai ai amung mathang da ai question amu hang mani ko masida mu yin ko did Jesus and apostle keep Sunday according to the Bible man pirak question dai samja lage ko loisa lage no natte hen Bible gi matung na Yesu amsong sabok sing Sunday se aseng banu mini sabane na kam tangak te hai sida mana mathang da record me ampi one the Jesus never kept Sunday as holy day aseng banu mina na mana kedung nga ke de mai mong pham da sabanu mita pothai aduga nomajinum te hinkali na masi sabane na haiba text amata yaude Bible da ko
aduga resurrection haibasiga sabat kamana haibasiga manade kona sida palliba Sunday ki text call Luke 28 ki 1 Mark 16 ki 2 Luke 24 ki 1 John 20 ki 1 masida su amata pandeba keep Sunday holy Bible na Sunday nimse sengna nga waide sabat hongdokre haide karim ta haide ba did Jesus command Sunday observance saman nga na baji shuna haibra ne sati pitina kumane ai ni nate ko na hajer je Yishuna haide hai adugi mota Matthew 15 ki 9 da makoina mi singi yathangbu isogi chanabigumna takpi tambire na asumna hai aduna sabat che senglaga di Yishuna masi senge na harangatamni amta haide aduga number 3 apostle did not keep Sunday as sabat che chunga ngakte adumana masida reference pri Acts 20:7 first day of the week hamne sewongi amanum ta makoina tan thugairami aduga makoina meeting do ahing no e phaw satharami hamne masigi context eng tan thugai ba namit khuding ek chapter 2 pa ba tarade namit khuding ge makhoi tan thugai ba namit khuding tan thugai na sabane ham nate masi ahing da tawba Saturday night meeting ni habase masi Genesis 1:5 ki matung na manas dan pire this meeting occurs Saturday night after Sabbath and the Sabbath loi matung da tawbane ba Paul preached until midnight hamne ko Paul traveled the next morning hamne mathang gi namitana ma ahing no e chupo moi kainaram da gi bidai gi ne ba ado Sunday je senge na haiba natti hamne adugo 1 Corinthians 16:1-2 habje lay in store lay by in store habje na koina chayon gi ahamba do min no majam tan na koi gi naim da paisa do khairaga Jerusalem da wana ta bising mating pang amne ba masi church ka bi program na teba na koi adum yeng biro screen da yeng biro aduna Sunday je sengam ta di Paul na masi sengi habje struck pirangani financially paisa kaino to bi khomba khaiba mem da thambaje hairam moida bani habje masigi maramda ai khar samjalage ko sida Bible da num yaure aroi bida khoni yengdeba aduga Bible da ko khoina screen jingja screenshot jingja na khoina num yengbiro masilare aduga aroi bida khoina chalajeba Bible text mentioning the first day of the week chai olgi ahamba numit panbaje whole Bible da text mapun khatani Genesis 1:9-1:5 ta ama ahanba numini haina masikak pole masina ko whole Bible da sabara iba text de soki mati yangure samagi mathakta hena laikre sida ko Matthew 28 ki 1 Mark 16 ki 2 Mark 16 ki 9 screen da yangbiro haide ba singje keno chayol gi amanum ta Prabhu Jesu Christ na hinkat ki abne Luke 24 ki 1 da su haibase masjid su haibane adu John 20 ki 1 da su first day of the week came Mary Magdalene when it was yet dark unto the sculpture and sit the stone taken away from the sculpture sida habje sewon gi aham ta Mary Magdalene na lai nung do tokton lai ram do ui hamne se sabat ki mam da kem pande ko 20 ki 9 da haiba no meter num dang sewon gi aham no meter mo khone thong no jale mo khoina pulam me hamne kari gi dam ki ba gi worship ki na te ko mache John 20 ki 19 je worship to bi gi dam mo khoi ki ba na te Acts 20 ki 7 aina hai khre masida ju mo khoina tan thugai hamne ahin no ya pawo paw sandu he 1 Corinthians 16 ki 2 Hari ba sina tan text samta masida ko sabat Saturday dagi Sunday do hoto kare hai ba text amat yaw de ba isna sa any no koina Bible ge matu ina question any hango ba khudam ina 7 day na bu har so any denomination na takpidi ba se sacred rapture ge matu is the teaching of the sacred rapture according to the Bible har ga hang biyo ba asar roi pirani ado ko je nolok ta no mai sai hai ba masi chumbra hai na is hell burning forever according to the Bible and hangover ado text anu pirani is investigative judgment according to the Bible hangover according to the Bible ha moina chumila le habdo dum harakane pakhum do nu pirakane adu da su yengbio ai khoi hoji ko Bible na habje phadana thijan ba matang hoiram ni snausa mi camrum member camrum ko aranba shastra na Bible na whole Bible na tabi Bible ki context out of context tak ama ni kha hairaga madugi matuna mi sing sanbireba norok chakane ba ai khoi norok chakkada ba mi sing adugi manung de ki saningdra gadi pastor sing na tapi de ba tambi de ba mayam je aina isamo na hairi ba mayam se shastra de ki yengo ba whole Bible ge matu ina sana raga di andam chakane aduga Bible de kadong da amana amaga contradict kadong de satte habse masi mayam khangbiro ba khoi mathang da mo lakshara ge ngasi gi de tabiri mo mayam de shona bo pi boshno Patna to nase sagata lai bai pai am thaga sare hoje khone nai na khra ba se kona pi khra pa khong khudem sabar se Bible ge matung na
kari numino haibasigi maramda khangjagre khangkraba asigi matungna chatpa ngambyo tariba ichinausingdasu hairibasing che makoi masa masana thawai asengbada ipa ichor Prabhu Jisu Christ ngonda fajana hanglaga asumbaje thidoktuna khangba ngamba haibdu ohenbyu Prabhu Jisu gi mingda khurumjari amen.